Mityeng tabiriba pumnamakpu khurumchari namrata gurumayumna taram nokchari sandokchari bathoram asi Impact TV gi entertainment news kayagi paudam puzarakliba Mami Mapao gi thoramni ngasi Mami Mapao gi chama yankhai humdoirak suba episode asida kari karamba mapao sing puzarakliba gi haibadu miyamda thamjage Nira Arts Production na puthokpa thazagi maithong haina mingthonba Manipuri feature film release tawkhibagi Mapao Yaithoiba haina mingthonba Manipuri feature film gi yaifathoni thoram pangthokhibagi Mapao Many Voices Many Worlds haina mingthonba special student documentary screening program pangthokhibagi Mapao Tangkhul Music Festival 2025 numit nini chupna October 18 amadi November amada pangthoklagani haibagi Mapao Aroibada isai nongmaiga loinana amawo bagi 13 suba foundation degi thoram GM Hall da pangthokhibagi Mapao So guys, ngasi gi ahanba Mapao da puzarakliba asi Nira Arts Productions na puthokpa thazagi maithong haina mingthonba Manipuri feature film haukiba October 19 da Palace Compound da leiba Manipur State Film Development Society MSFDS ki auditorium da release tawkhibagi Mapao asi amuk miyam punna mityeng taminasi Nira Arts Production puthokpa thazagi maithong haina mingthonba Manipuri featured film October 19 da release tawkhre film release tawbagi thoram adu Palace Compound da laiba Manipur State Film Development Society MSFDS ki auditorium da pangthokibani thoram aduda Kakching gi MLA Mayang Langbam Rameshwar Film Forum Manipur gi chairman KS Kuleshwar film activist Narendra Ningombana saruk yaki Thazagi maithong hairiba Manipuri feature film asida Silhaiva Bizendra Laishram Gapelina Niki Idau Gitchandra Nira Romitana Chingbana saktam langli film asigi director na Bis Gupta Laishram producer na Urit Kimbam Ramesh cinematography da Radha Mohan makeup da Korau Taubulni Sisi yamna khoi society gi maruiba amani haina ai khanjai aduga ngasi sumaina अखोगी नीरा आर्ट्स प्रोडक्शन की थाजगी माइथो ममिंग थी याम फजे थाजगी माइथो हाइजे याम वांग कल्पनानी फिल्म से यावरी ममादु की अर्था अदो कोई खंगिनसी अदुगा अफबा मसी मयाम दा संदोगा सोसाइटी दा मसीना कंट्रीब्यूशन अमा पुरपोइशनो हाइबो वाफम खरदु थमजबगा लोइनना नीरा आर्ट्स प्रोडक्शन की टीम बोइना आई एम विशिंग ऑल द वेरी बेस्ट Thazagi maithong hairiba Manipuri feature film asi miyamna yamna pamnaba film ama soidana oigani haibagi thajaba Mami Mapao gi maikaidagi thamjari Luang apokpa Mami Kolgi Mari Suba Production yaithoiba haina mingthonba Manipuri feature film gi yaifathoni thoram seloi langmai chingda leiba sanamahi kiyonggi lining kol da pangthokhibagi Mapao asi amuk miyam punna mityeng taminasi Luang apokpa Mami Kolgi Mari Shuba Production Yaithoiba Haina Mingthonba Manipuri feature film gi Yaifathoni Thauram pangthokre Yaifathoni Thauram adu seloi laimai chingda leiba sanamahi kiyonggi lining call da pangthokhibani Thauram aduda senior actor Ningthauza J Vidya amadi film asigi producer Wahengbam Ongbi Shushila Leimana saruk yaki Razib Yankhomna present tawduna Wahengbam Ongbi Shushila Leimana puthokadaba Yaithoiba haina mingthonba Manipuri feature film asigi story da Abishana Lukram screenplay da Momocha Konthauzam amadi director na Inaucha Khundrakpamni film asida Suras Ngasepam Ichoi Oinam Ningthauza J Vidya Puneshwari Lalitabi Nandakumar amadi Manishana Chingbana Maruoiba Mamiroi Shing Oina saktam langadauri Film asigi cinematography da Yaifa Yumna editor na Yoimayai Mongshava music director da Nanau Sagolmang makeup da Ragini amadi Chandrimani Razif Yankhomna present tawduna Wahengbam Ongbi Susila Leimana puthokadaba yaithoiba haina mingthonba Manipuri feature film asi ayat apan yaudana athuba matamda mai pakna loisenduna miyamda khudol tamba ngambo ibiyo haiba wafam Mami Mapao gi maikaidagi thamjari
Manipur University ki Mass Communication Department amadi Manipur State Film Development Society anina punna sinduna Many Voices Many Worlds haina mingthon ba special student documentary screening program ama Palace Compound laiba MSFDS ki auditorium da pangthokhibagi Mapao asi amuk miyam punna mityeng taminasi Many Voices, Many World haina mingthon ba special student documentary screening program ama pangthokre Manipur University ki Mass Communication Department ki mahairoi shingi creative spirit adubu yenglaga Manipur State Film Development Society ga punna kushamnaraga thauram adu pangthokibani Palace Compound laiba MSFDS ki auditorium da pangthokiba special student documentary screening ki thauram aduda University asigi mahairoi ahum na puthok jaba documentary film sing adudi minute kuntra ga manga sangba Khongjom nubi minute nifu ga humdoi sangba Sister on Sandal amadi minute nifu ga humdoi sangba Shinai Chai utki Many Voices, Many Worlds haina mingthon ba special student documentary screening program pangthokpa asi yamna pukning thogatningai ni makha tanasu asigumba thauramsing mai pakna pangthokpiyo haiba wafam Mami Mapao gi maikai degi thamsari matang swaida yamna tenba break amatang laujage khonglayang na hanjarake Impact TV bu mityeng taduna leibiu Ay mahapapi yeah mi masak kangdam saradana noi ponmak ising manung sida pulap namjilura ha pulap namjiluro ibungo yaimani da sidia Mahabharat ki wari paringdagi miyamna audio cassette oina thoina hena tana kharaba Impact Entertainment Channel na puduna lakchari zagat asina kunti gi matik magun khangna naba thawoina sinba oiba tai areba pot hapko aiba yumbugi bai kadu tajarabani imung duna leiramba pot chai makai loina lobudi yarabani adumaku madusu nasana tawjaram de palibongo himna kanana sariba kuntina kanana sariba arjun sariba sina kanaba oirigaba pumnamak mitmang da thamduna anoba mahawa makudol tamjagadabani na paijarba jeng kubama se prithima tai mai be magi thakta sai thok jage yengo nangi namang da bhagabana putigom pambi gi masakoi na leplare namit pangkok lo kunti yengo kunti Laibak pukpun namit kuding namidang waram pung taruk taba matam na sandok jagadaba amade matang namit yom sakay namit kinong tilpung amataba kudingi repeat telecast tau jagadaba thauramase sungsoy soy dana sandok jaragani soy dana magmiyang tabiyo Impact Entertainment Channel da Mahabharat ki wari paring Welcome back adom na mityeng tabiriba si Impact TV da sandok chariba Mami Mapao gi chama yangkhay humdoy suba episode ni break ki matung da puzarakliba Mapao sina Echoes of Peace haiba team da Manipur da isay nongmai gi khuthang da ingtha tapthaba puraknaba gi wakhalon da Tangkhul Music Festival 2025 Tangkhul Music Forum TMF na sinduna Kamjong District ki Ramrai Eco Park ta lakliba October 13 dagi November 1 fauba numit nini chupna pangthoklagani haibagi Mapao asi amuk miyam punna mityeng taminasi Tangkhul Music Forum TMF na sinduna Kamjong District ki Ramrai Eco Park ta October 13 dagi November 1 fauba numit nini chupna Tangkhul Music Festival 2025 pangthoklagani hairi Echoes of Peace haiba thim da Manipur da isai nongmai gi khuthang da ingtha tapthaba purakna bagi wakhalon da festival asi sinbani haina Tangkhul Music Forum gi advisor Guru Ruben Mangshafana hairakli Music Festival si krigi tamak no haiba kanda di ekhoina nungai ningai di nate Manipur da leire si akhoi si wa si yam wa adigi misi gi theme gi manung si da khoina Echoes of Peace haiba misi na theme oiraga misi amatang pau sangthorga through music digi shanti purakba yaroidra wari atop politics ngang dro music khak puroga mi myam si puroga si yaroidra haibigi wakhan lon istigi misi set tobuni Awang nongpok yaw na Manipur ki tongan-tongan ba music band kaya na saruk yaduna pangthok kadawriba Tangkhul Music Festival asida purupum na magkimiyam na saruk yavi na basu hairakli
Tangkhul Music Festival asida Manipur da lairiba Royal Enfield gi Riders Club taraga mangarom asigi manungda Club Mangana Festival asibu mapung fana saugalakli haini loinana makata na su tongan ba club kayana saugalakani haibigi thazabasu thamlakli. Echoes of peace, because Manipur have been struggling within the youths and every household because of the current situation that is happening. The theme of ours and the goal of ours is to come together in this ground and celebrate this music festival as one brothers, one sisters, without distinguishing what tribe you are or where you are from, what background you are from. Everyone is invited over here. Akoi tourism support tawi adu hariba si mai pangna honabada riders ki side tagi angamba mating pangjagani. All riders from the Manipur atopa riders group mayam lady almost more than 15 club hena lay akoi gi Manipur sida akoi sida live sini mayam punamak all riders lakpiu festival asi akoi mayam sangdana mapum phan si adana masida lakpada no problem kemta issue leite kanagumba kharana madu lambi du kiramba siai karimta kiningai leite. There is no problem lambi loim phai haiba festival asida riders ki side tagi aina represent tawraga haiba festival asi mapum phan si Manipur praja mayam nasu haiba festival asi saruk yabiu aduga mapum phan Tangkhul Music Forum na sinduna asigumba Tangkhul Music Festival pangthokna ba tharang lakpa asi yamna pukning thogat ningai ni lamdam asigi miyam nasu festival asibu mai pakna sogat piu haiba wafam Mami Mapao gi maikai dagi thamjari. Aroi bada pujarakliba Mapao asina isai nongma yauna tongan ba event kaya ga loinana All Manipur Women's Voluntary Association Amawo Vagi Kuntra Taruk Suba Foundation Degi Thauram Imphal gi GM Hall da pangthokibagi Mapao asi amuk miyam punna meeting taminasi. All Manipur Women's Voluntary Association Amawawagi Kuntra Taruk Shuba Foundation Day gi thauram tongan ba event kaya ga loinana pangthokre. Foundation Day gi thauram adu Imphal gi Gandhi Memorial GM Hall da pangthokibani. Isai nongmai ga loinana pangthokiba Amawawagi Kuntra Taruk Shuba Foundation Day gi thauram aduda saknai raba saishakpa Ranbir Thauna Sadananda Hamo Makoki Sori Senjam Arvind Soivam Yauna Nandeshwari Devya Khetri amadi Dimlu Kamaina Saruk Yaduna Nungai raba Ishai Kayasu Khudol Tamki. All Manipur Women's Voluntary Association Amawo Baling Khatkiba Jahi Kuntra Taruk Mapung Farakpada Mami Mapao gi maikai dagisu harau tayamba fongdok chabaga loinana yaifa pauzel pizari
amadi makha tanasu miyamgidamak hena masak thokpa thabak thoram kaya ama tawbirakho haiba wafam su thamjari. And that's all we have in this episode. Mathangi episode ta anawba mapao kaya galoina na amuk lakchage. Until then, keep watching Impact TV, and yes, never forget to subscribe our channel and to leave your suggestions and feedbacks in the comment box. Till then, bye-bye.